आकाशवाणी इम्फाल नयनी देवी ने पाउ पाजरी अहानबद मरु ओइबा पाउ मणिपुर दा हौखिबा पुंग कुनमरी दा मियोय जामरी निफुनी थोय कोविड-19 पॉजिटिव ओइखि अदुगा तारानी थोयना सिखिबा मसिंग जामरी उमाथोय सुख्रे असम दा नौना खलबा बीजेपी एमएलए सिंगी मिफम पांगथोक्तुना मखोयगी लुचिंगबा खनगदौरी लेबाक असिदा नोंगमदा कोविड के अनोबा केस लाख मरी हेना थेंगखि मियोय लिसिंग मरी जामा मरी फतरे सिखि अमसुंग इंडिया यूरोपियन यूनियन लीडर सिंगी मिफमना कोविड-19 थेंगनबा क्लाइमेट चेंज फॉरेन पॉलिसी ngakсel amadi lalo tingki matangda wa khanekre Laibak asida COVID-19 ki laitat amuk hana sandorikliba sigi yenglaga cheksinba watpagi thong sing tupinaba haijari yumdagi hekja thopada face mask sopiyo mi amaga gi marakda phut taruk lamna leibiyo maimit amadi khut chatoina hamdoktuna tarutanana thambiyo COVID-19 dagi ngak thoknaba tangai phadaba chatna kaglon sing ngakna chatpinaba Manipuri film actor Kripa Lakshmi Gurumayumna appeal tawraduna hai Miyambu Kripa Lakshmi Gurumayumna khurumjari nungshiraba echa sing tamthiraba COVID-19 laichattagi kanjanabagi dama ekhoi amuk hana cheksin phire lominarasi face mask sungsoi soidana upiyu mi amaga gi marakta foot taruk lapna lebiyo hand sanitizer sizinabiyo hand wash natraga sapon sizinaduna khut sa sengna hambiyo laichit asidagi ngakthoknaba matam gi laingang piba tangai fadraba chatna kanglonsin ekhoi khudimakna ngakna chatminasi Seksin bahai basina laichit asi changhandanabagi khwaidagi faraba pambaini miyambu amuka hana khurumjai Hojik mapung oiba pau Manipur da haukiba pung kunmari da miyoi jamri ni phuni thoi COVID-19 positive oikhi aduga tarani thoina sikhiba masing jamri huma thoi sukhre hojik active case da miyoi lising chanipan yangkhai ma thoi yaure Raijagi Haksel Bibhak ngarang numidang waram thokiba cherol amada hai apunba positive case khima sing lising kunthamari chatet humphura manga sukre haukiba pungkun mari da miyoi mari phumanga laina sina nabadagi phagalakhi masi tharaga naba phagalakpa apunba masing lising kuntha samri humphum doi sukre naba phabagi chang chada marphutare dasmi taruk sinoni Cherol aduna hai haukiba pungkun mari da COVID ke sample lising ani chanipan kun mari test tawbada miyoi chamri ni phuni thoi positive oiba thengakhi nauna positive oiriba sing adudi Imphal West tagi chama humphuni pan Imphal East tagi chama ni phu Kakching dagi kunthani thoi Bishnupur dagi kuntaret Thawal dagi tara taret Churachandpur dagi tara taru Ukhul dagi tara humdoi None dagi tara ni thoi Chandel dagi manga Tengnopol amasung Jiribam dagi mari Senapati dagi ahum amasung Kangpokpi dagi amani Hairiba matam asigi manungda COVID positive oiba miyoi tarani thoi sikhi makhoi sang adu Imphal West dagi manga Imphal East dagi ahum Kangpokpi dagi ani Thawal amasung Ukhul dagi amamamni Meghalaya da haukiba irai numit phawgi manungda COVID-19 laijata miyoi tarama thoi sikhre makhoi sing adu ayambane is khasi hills dila dagini haujik phawgada raja sida COVID na maram oiduna sigeba punba masing chani tara sukhre Raijagi Haksel Bibhaki Director Dr. Aman Warna Hai ngarang miyoi chahum humphura mari nauna COVID-19 positive oiba thengakhi masi tharaga hujik active case masing lising ani chatu humphura ni pan yaure miyoi chama yakhaini thoi naba phakre naba phakiba apunba masing lising tara taruk jamri tara mari sure hujik phawada is khasi hills dilada COVID-19 ki case khwaidagi masing yamna miyoi lising ama changma marphuni thoi positive oiri Marak asida Meghalaya Sarkar na is Khasi Hills Jilla da thamlakpa lockdown gi matam tha asi tarataret phawa sangdokre Silong da ngarang Mukhyamantri na sabapati oiduna pangthokhiba review meeting na warep asi lokhibani Upa Mukhyamantri Preston Tinsongna hai lockdown gi manung asida bank post office singi karmachari sing akaknanda thabak tongnanaba khangan khre Arunachal Pradesh Sarkar na ngarang dagi nauna raja adugi mafam singda numidangi matamda curfew thamkhre Haksel amasung yaipi Yumbalgi Principal Secretary na thokpa cherol amada hairiba curfew matamda miyamna mapan thokpa yaroi tangai phadaba emergency service singdi curfew asidagi komthokani
राज्य असिदा मपालमदगी चंगलकपा टूरिस्टसिंग था सिकुम थमाथोय पावा अतिंगबा तंक्रे ललोल इतिकी मफमसिंग नुंथिल पुंग मरीदगी कर्फ्यू लैगनी सिटी बस अमसुंग राज्यगी जिला अमगा फाउदुना चेलिबा बससिंग चादा यांखैदगी हेना पैसेंजर तोंबसु थिंखरे असम की दिसपुरदा नौना खलबा बीजेपी एमएलए सिंगी मिफम पांगथोक्तुना मखोइगी लुचिंगबा खनगदौरी मिफम असिदा केंद्र की मंत्री नरेंद्र सिंह तोमार अमसुंग दोल की लुचिंगबा अरुण सिंह ऑब्जर्वर ओइने सरुक यागदौरी मुख्यमंत्री सर्बानंद सोनोवाल अमसुंग मकोक थोंगबा मंत्री हिमंत बिस्व शर्मा अनी की मरक्ता हाइरिबा लुचिंगबा खननबगी लमजेंदा लंबा तौनरी लुचिंगबा अनीना बीजेपी प्रेसिडेंट जेपी नड्डा अमसुंग गृह मंत्री अमित शाहगा ngarang New Delhi da mifam pangthoktuna luchingba khanbagi matangda wa khanakhi marak asida BJP na nungju Bengal gi damak makoi gi observer khankhre kendra gi mantri Ravi Shankar Prasad amadi dol gi general secretary Bhupender Yadav dol gi legislature party gi observer oina hapkhre kendra gi mantri G Kishan Reddy bu Tamil Nadu gi BJP MLA singi observer oina khankhre tabiri ba pawasi Akashbani Imphal dagini Laibak asida ngarang COVID ke anoba case lak mari hena thengna khi mioi lising mari jama marfutaret chikhi Haksel Mantraloy gi pauna hai raija amasung union territory kharada active case himasing khangen henbalak padagi laibak asigi active case himasing suleptane hengalakli hojik laibak asida active case lakun hatare lising kulhumdagi mathakta lairi masi apunba positive case ki chada tara taret ni Haukiba pung kun marida anaba lak ahum lising tarani pan ehna naba pakhi masiga loinan na naba pakiba migi masing koti ama lak humpura mapan hele naba pharakpagi chang chada marphuma thoidasmi mapan sinoni marak asida Indian Council of Medical Research na ngarang phawbada mioi lak tarani pan hena covid test tawkhi hairi Delhi da haukiba pung kun marida mioi lising tara tare chahum humphumari nauna corona virus na nare masi tharga hujik phawbada covid na naba masing lak tara humdoi lising tara henkre Delhi sarkar na hairi hujik phawbada covid na naba mioi lak tara ni thoi hena naba phakre haukiba pung kun marida mioi lising kun jamo humphu naba pakhi aduga mioi chahum kun thani thoina laichat asida sikre Sikhiba masing puna lising tara mapan sumna humphudrama thoi sukre Gujarat ngarang nauna mioi lising tara ma thoi jani pan mar phudrani thoi COVID-19 positive oiba thengnare haukiba pung kun mari asida COVID na naba mioi lising tara mari chatet kun hatare naba paduna discharge tawkhre marak asida ngarang raija sigi oina mioi lakama lising mar phumari chama kun mapan COVID-19 tika thakhi Himachal Pradesh sa COVID-19 ki case le palaitane hengalakli oirakli ba phimam asi yenglaga sarkarna section thorang lokhatna bagware plaure hayengdagi raja sigi covid na solaba mapam singda akanba section thorang lokhatpa hauragani hairi Laibak asida hujik phawada mioi koti 13 lakh marphudrani thoi hena COVID-19 ki tika thakre Madugi manungda healthcare worker lak maphuda manga lising kunthamapan hene yauri ahan bados gi one healthcare worker lak humphumari tika thakhi amasung ani suba dos gi damak hidaka pagi thabak paikhali frontline worker koti ama lak kunthamapan hene tika thakre ahan bados da frontline worker lak humphudra tare tika kapthokhi amasung ani suba dos gi damak tika kapagi thabak kana chathari Haksel Mantraloyna hai ngarang phawada mioi lak tarani pan lising marphudra umdoin COVID-19 vaccine kapki Pradhanmantri Narendra Modi na video conferencing ki khuthangda pangthokpa India European Union leaders singi miphamda saruk yaraduna COVID-19 thengnaba climate change foreign policy ngaksel amadi lalol itika mari lena wapam kaya ki matangda puna thabak paikhat minana ba taksin khre Luchingba singna laibak mashelgi marakta naksinana tengbang pinaba amasung COVID-19 thengnaba da darkar laiba khudingmak mateng pangnaba haina su wa khanakhi Loisilakpada COVID-19 dagi ngak thongnaba face mask supa phutaruk lamna laiba khujhamadi maimi tarutana na thamba haiba achamba thong ohum singak na chapinaba amuk anan ingsingjari aroibada maruiba pau amu anna Manipur da haukiba pungkun marida mioi jamri ni phuni thoi COVID-19 positive oiki aduga tarani thoina sikhiba masing jamri humbuma thoi sukre Assam da nauna khalaba BJP MLA singi mifam pangthoktuna makhoi gi luchingba khangadawri
Laibak asida nongmada COVID ke anoba case lakh mari hena thengnakhi mioi lising mari chama marphutaret sikhi amasung India European Union leader singi miphamna COVID-19 thengnaba climate change foreign policy ngaksel amadi lalol itiki matangda wa khanakre pawlujare